My dear students, welcome to my channel. Angang sa khoige sargi mamangi class ta ahanba para mingsa thiba ahum suba para naitom taba yatri amadi mari suba para lambial hariba para ahum se takpa loigre ngasi sargi channel jigi ahum suba humni sanba waina ngasi tawgadoribasina khoige mapan suba para thoibido warau hawida hariba paraje amuka hana hagi angangsa sargi ngasi channel jigi humni sanba class waina tawgadoribase mapan suba para thoibido warau hawida hariba paraje hariba thoibido warau hawida hariba paraje masijiki ai bina Maharaj Kumari Binodini Devi niko amuka hana hage thoibido warau hawida hariba parajigi ai bina Maharaj Kumari Binodini Devi aduna angang jachigi khoigi sahityagi oiba parajingje mamang de sidum hansil na haigre sahityagi oiba parajingje masidi para mamingjiga iroinana parajigi aibi jingje masi loina ba khanguko kari marang gidamaktono haiba matam seida hayang magi explanation sandona takpa hanga kaneba sandona takpa explanation hanga pa matamda magi kainoje para mamingjiga iroinana kabi mamingje ko kabi maming haibati aiba natragana aibi mamingje khangdaba yadeba ko aduduna loina baksim phapu ko parajiga loina na aiba natragana aibi je phakto je page number 40 thoibido warau hawida Maharaj Kumari Binodini Devi okay munmuna tarse munmuna yangase hairiba Maharaj Kumari Binodini Devi na iba thoibido warau hawida hairiba parasteida aibi haibadi Maharaj Kumari jina thoibi yana hairize khoigi karamba thoibi bu waigadoribano haibadi moirang thoibi bu waigadoribra natraga natra khoigi mama mapa jingna luna sana tawjabi luna sana thamjabi ama khakta poksabi natra naitom poksabi masanupi thoibi je wegadoribra natraga na usiakta kauribra sada kauribra haibado paraje paminaraje taminaraje aduduga thoibi je kanada kauriba mingno haibado yengajiko paraje munata dragadi thoibi yana kaurije kanada kaurino do khangwayaba okay haurajiko aduga loina na hauji khoigi paraje paba paraje takpa haudingai staida Maharaj Kumari Binodini Devi gi matangda magi punsigi maramda khangba yaba khitang khangjiko paraje ga iroinana yango Maharaj Kumari Binodini Devi ingcho lisingamaga samapan kungani thoida poe adubo mahak sikiba or nonga kibagi matamdi lyrics da pandre adubo mahak leibadi leikidre ko okay muna yangje amuka parake Maharaj Kumari Binodini Devi Manipur gi sana konungda poeba gantai ko sana konungda mamai thangda ya school hiru hanba laikai imphal da laiki Bishwa Vidyaloy gi BNE wari macha upanyas drama lamkoi wari ibada natana anubadak amasune wari macha da nungai rakta Chandramukhi upanyasta Bor Saheb Ombi Sanatombi drama da asangba nongjabi anubata amasung Indrajit asina singbani ko ing lisingamaga samapan humpuga taru ingda mahaki lairi nungai rakta Chandramukhi da Jamini Sundar Guha Gold Medal Manipuri Sahitya Parishad na pikhe
ꯏꯪ ꯁꯣꯛ 1982 ꯏꯪꯗ ꯚꯥꯔꯠꯀꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯗ ꯄꯤꯈꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯕꯨ ꯁꯛꯈꯪꯗꯨꯅ ꯄꯗꯃ ꯁ꯭ꯔꯤ ꯃꯤꯡꯊꯣꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯋꯥꯔꯦꯡ ꯑꯃꯁꯨꯡ ꯏꯁꯩꯁꯨ ꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯁꯤꯗꯩꯁꯤꯗꯩꯗ ꯌꯥꯎꯈꯤꯕ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯥꯇꯛ ꯑꯃꯅꯤꯀꯣ꯫ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯁꯨ ꯁꯟꯗꯣꯛꯈ꯭ꯔꯕ ꯑꯗꯨꯝ ꯅꯥꯇꯛꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ 13 ꯊꯣꯛꯅ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯈ꯭ꯔꯕ ꯅꯥꯇꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯕꯨ ꯃꯂꯦꯁ ꯀꯧꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯡꯕ ꯃꯗꯨꯒꯤ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯏꯕꯅꯤꯀꯣ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤꯅ ꯍꯥꯏꯁꯦ꯫ ꯌꯥꯔꯦꯀꯣ꯫ ꯑꯣꯀꯦ, ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯁꯦ, ꯃꯨꯟꯅ ꯌꯦꯡꯉꯁꯤꯀꯣ꯫ ꯊꯣꯏꯕꯤꯗꯣ ꯋꯥꯔꯧꯍꯧꯏꯗ ꯏꯪ ꯁꯣꯛ 1973ꯒꯤ ꯑꯥꯒꯁ 15ꯅꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤꯀꯣ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯝ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯊꯥ ꯇꯥꯔꯤꯛ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯏꯁꯤꯅꯤꯀꯣ ꯑꯗꯨꯝ꯫ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯦ꯫ ꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯤ ꯍꯌꯦꯡ ꯀꯩꯁꯨ ꯁꯥꯔꯒ ꯏꯕ ꯌꯥꯔꯣꯏꯑꯕ, ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯐꯦꯛ ꯇꯨ ꯐꯦꯛ, ꯃꯁꯥꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯁꯥꯏꯟꯇꯤꯐꯤꯛ ꯐꯦꯛꯇꯣ ꯂꯩꯖꯔꯤꯕ ꯄꯣꯠꯅꯤꯅ ꯁꯥꯔꯒ ꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯦ꯫ ꯏꯪ 1963ꯒꯤ ꯑꯥꯒꯁ 15ꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯩ꯫ ꯃꯈꯥ ꯄꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯃꯈꯥ ꯄꯥꯡꯅ ꯂꯝꯕꯤ ꯆꯠꯄꯗ ꯍꯥꯏꯊꯕꯗꯣ ꯑꯗꯨꯕꯨꯅꯤꯀꯣ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯩ꯫ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯔꯕ ꯎꯠꯁꯕ ꯇꯧꯍꯧꯏ꯫ ꯇꯤꯗꯤꯝ ꯔꯣꯗ ꯃꯇꯨꯡ ꯏꯟꯅ ꯊꯧꯊꯩ꯫ ꯂꯝꯕꯤ ꯅꯥꯀꯜ ꯑꯅꯤꯗ ꯂꯧꯕꯨꯛꯀꯤ ꯑꯁꯪꯕ ꯐꯔꯥꯡꯖꯤ ꯊꯥꯍꯧꯏ꯫ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯁꯪꯕ, ꯌꯥꯝꯅ ꯁꯪꯕ, ꯅꯥꯄꯨ ꯆꯪꯅ ꯁꯪꯕ, ꯄꯥꯅ ꯁꯪꯕ, ꯍꯤꯒꯣꯛ ꯆꯪꯅ ꯁꯪꯕ꯫ ꯃꯨꯟꯅ ꯇꯥꯁꯤꯀꯣ꯫ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃꯃꯝ ꯍꯥꯏꯔꯛꯀꯦ꯫ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃꯃꯝ ꯍꯥꯏꯔꯛꯑꯒ ꯃꯥꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐꯇꯨꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ, ꯃꯨꯟꯅ ꯇꯥꯁꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯪ 1963ꯒꯤ ꯑꯥꯒꯁ 15ꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯩ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯆꯍꯤꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇꯅꯣ ꯑꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯊꯣꯏꯕꯤꯗꯣ ꯋꯥꯔꯧꯍꯧꯏꯗꯣ ꯍꯥꯏꯔꯤꯕ ꯄꯔꯥꯁꯤꯒꯤ ꯑꯏꯕꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤꯅ ꯊꯣꯏꯕꯤꯗꯣ ꯋꯥꯔꯧꯍꯧꯏꯗ ꯍꯥꯏꯔꯤꯕ ꯄꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯈꯤꯕꯗꯣ ꯀꯔꯝꯕ ꯆꯍꯤꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇꯅꯣꯅ ꯍꯪꯉꯛꯑꯒꯗꯤ ꯄꯥꯎꯈꯨꯝꯗ ꯏꯪ ꯁꯣꯛ 1963ꯒꯤ ꯑꯥꯒꯁ ꯇꯥꯡ 15ꯅꯤꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯃꯨꯟꯅ ꯇꯥꯎ, ꯁꯤꯟꯐꯥ ꯄꯨꯁꯜꯍꯧꯀꯣ꯫ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯔꯕ ꯎꯠꯁꯕ ꯇꯧꯍꯧꯏꯕ꯫ ꯏꯪ ꯁꯣꯛ 1947ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 15ꯗ ꯅꯤꯡꯈꯥ ꯇꯝꯃꯦ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯥꯒꯁꯀꯤ ꯇꯥꯡ 15ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤ, ꯅꯠꯇ꯭ꯔꯥ? ꯍꯥꯏꯔꯤꯕ ꯑꯏꯕꯤꯁꯤꯅ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗꯩꯗꯅꯦ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯚꯥꯔꯠꯇꯕꯨꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ, ꯅꯠꯇ꯭ꯔꯥ? ꯆꯥꯎꯅ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯄꯨꯡ ꯑꯣꯏꯕ ꯃꯐꯝꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯦ ꯁꯤꯁꯤꯅꯅꯦ ꯅꯤꯡꯈꯥ ꯇꯝꯈꯤꯕꯒꯤ ꯄꯥꯔꯟ ꯄꯥꯡꯊꯣꯛꯑꯦꯕ,
ꯄꯥꯡꯊꯣꯛꯅꯍꯧꯋꯦꯕ ꯃꯣꯏꯅ ꯍꯥꯏꯊꯕ ꯃꯇꯝꯁꯤꯗꯩꯗ ꯇꯤꯗꯤꯝ ꯔꯣꯗ ꯇꯨꯡꯏꯟꯅ ꯊꯧꯊꯩ ꯂꯝꯕꯤ ꯅꯥꯀꯜ ꯑꯅꯤꯗ ꯂꯧꯕꯨꯛꯀꯤ ꯑꯁꯪꯕ ꯐꯔꯥꯡꯖꯤ ꯊꯥꯍꯧꯏ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯁꯪꯕ ꯌꯥꯝꯅ ꯁꯪꯕ ꯅꯥꯄꯨ ꯆꯪꯅ ꯁꯪꯕ ꯄꯥꯅ ꯁꯪꯕ ꯍꯤꯒꯣꯛ ꯆꯪꯅ ꯁꯪꯕ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯤ ꯑꯥꯒꯁꯀꯤ ꯇꯥꯡ 15 ꯏꯪ ꯁꯣꯛ 1973ꯒꯤ ꯃꯈꯥ ꯄꯥꯡꯅ ꯑꯏꯕꯤꯁꯤꯅ ꯍꯥꯏꯗꯔꯤꯁꯦ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣꯅ ꯍꯪꯉꯛꯄꯁꯨ ꯌꯥꯏꯀꯣ ꯃꯁꯤꯗꯩꯗ ꯇꯤꯗꯤꯝ ꯔꯣꯗ ꯀꯣ ꯇꯤꯗꯤꯝ ꯂꯝꯕꯤꯅ ꯈꯨꯝꯒꯗꯣꯏꯕ ꯍꯥꯏꯔꯤꯕ ꯇꯤꯗꯤꯝ ꯂꯝꯕꯤꯁꯤꯗꯩꯗ ꯍꯥꯏꯗꯕ ꯃꯇꯝꯁꯤꯗꯩꯗ ꯑꯏꯕꯤꯅ ꯀꯔꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯔꯤ ꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯂꯧꯕꯨꯛꯀꯤ ꯑꯁꯪꯕ ꯐꯔꯥꯡꯁꯤ ꯊꯥꯍꯧꯏ ꯂꯣꯏꯅꯅ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯁꯪꯕ ꯌꯥꯝꯅ ꯁꯪꯕ ꯅꯥꯄꯨ ꯆꯪꯅ ꯁꯪꯕ ꯄꯥꯅ ꯁꯪꯕ ꯍꯤꯒꯣꯛ ꯆꯪꯅ ꯁꯪꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯁꯤꯒꯨꯝꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯔꯨꯝꯒꯤ ꯅꯥꯄꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯍꯧꯍꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯟꯅꯤ ꯑꯁꯪꯕꯅꯤ ꯍꯥꯏꯔꯒꯁꯨ ꯑꯁꯪꯕꯁꯦ ꯑꯃꯨꯛ ꯃꯥꯟꯅꯗꯦꯗꯅꯀꯣ ꯃꯥꯟꯅꯗꯦꯀꯣ ꯑꯁꯪꯕꯅꯤ ꯒ꯭ꯔꯤꯟꯅꯤ ꯍꯥꯏꯔꯒꯁꯨ ꯒ꯭ꯔꯤꯟ ꯃꯆꯨꯁꯤꯗꯩꯗ ꯑꯃꯨꯛ ꯃꯥꯟꯅꯗꯦꯕ ꯌꯥꯝ ꯁꯪꯖꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯥꯄꯨ ꯆꯪꯅ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯥ ꯈꯤꯇꯪ ꯅꯥꯄꯨ ꯃꯆꯨ ꯌꯦꯂꯣ ꯃꯆꯨ ꯀꯣ ꯅꯥꯄꯨ ꯃꯆꯨ ꯆꯪꯅ ꯁꯪꯕ ꯑꯗꯒꯤ ꯄꯥꯅ ꯁꯪꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯩ ꯍꯤꯒꯣꯛ ꯃꯆꯨ ꯆꯪꯖꯟꯅ ꯁꯪꯕ ꯂꯩꯌꯦꯕꯀꯣ ꯅꯥꯄꯤꯗꯗ ꯅꯠꯇꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯚꯤꯖꯤꯇꯦꯕꯜ ꯃꯅꯥ ꯃꯁꯤꯡꯁꯤꯗꯩꯗꯁꯨ ꯃꯅꯥ ꯃꯁꯤꯡ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯅꯤ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯃꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯄꯥꯝꯕꯤ ꯑꯃꯒ ꯃꯅꯥ ꯑꯃꯒ ꯁꯪꯕꯗꯣ नेक्स्ट पैराग्राफ पारके पंथुना कैबुल लमजाव लौकोई पात थंबाल यामना सानहौई आंगांग मयाम इरोइदुना सानहौई अइखोई थंबाल अहुमखक निरई अइना थमना अनीना सातिन तुप्तुना हलई खुदक्ता वा कया को पुथोकनाखी लौकोई पासी कमदौसिगे हाइदना अमुका पारके पंथुना कैबुल लमजाव अइबिना इंग सोक 1973 आगस्ट की तांग 15 ꯇꯤꯗꯤꯝ ꯔꯣꯗꯇ ꯀꯣ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯍꯥꯏꯊꯈꯤꯕꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯃꯗꯨ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯄꯥꯎꯈꯨꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯂꯧꯀꯣꯏ ꯄꯥꯠꯇ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯍꯧꯏ ꯑꯉꯥꯡ ꯃꯌꯥꯝ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯍꯧꯏ ꯑꯩꯈꯣꯏ ꯊꯝꯕꯥꯜ 3 ꯈꯛ ꯅꯤꯔꯛꯏ ꯑꯩꯅ ꯊꯝꯅꯥ 2ꯅ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯍꯜꯂꯛꯏ खुदक्ता वा कया पुथोनखी लौकोई पासी कमदौसिगे हाइदना गंतै को अयिबिना को मुनताज को खोइगी आंगांग मयाम दुदगी करी निरखिबगे हाइब तारगदी पाखुमदा करी खुमने को थंबाल 3 खक निरइना खुंगदैबा अदुगा लोइना अयिबिना खोइगी लौकोई पासदैदा थमना 2ना सातिन तुप्तुना हलइसिकी मरम करिगिनोना हंग तारगदी करिगी ओइराने साबगिनी हाइदोनिको साबगी नुसा खनबगिनिको 15 अगस्त की मतमजिमक्तबु सायब नत्रा साबदुना मरम ओइदुना साबगी नुसा खनबगिनी अना खुंगदोनिको पाखुमसे अदुना क्वेश्चन दी याम हंगबा यागरे अदुना ताइंग मतमजिदा मुना ताजिको नेक्स्ट पैराग्राफ ता कैबुल लमजाव यौरे सा उसेक फंगदबगिदी खरा नुवाइते अदुबु उबा फंगदबा याय हाइबसिदी सिग्नदुना अदुम मराकपनेबा नौना साबा पोथा संगदगी येंखिबदा माइल 10 कोनबा पाक्लबा फुमदीगी लमजाव अमा संदोक्से मरक्ता फंदोक्लबा तौ नत्रगा सिंनांग खरा तुमपक पैबदो आइदी सांगाय मयाम सजिक जारिबोय निंगलुरे मफम अदुगी रेंजर अमदी
फॉरेस्ट डिपार्टमेंट की मियोइदा हंगलुबदा खंगबदी संगाईगी हौजिक लैरंगदबा मसिंग असी चामदगी हेनबा याय नहा ओइरिबा ऑफिसर अमना अइंगोंदा येंगलकपा मियेंग अदुना ताकपदी थाजदे अइना हंगी कैदोंगै उबा फंगने अमुका पार्के मुना ताजे कैबुल लमजाव यौरे कैबुल लमजाव यौरे सा उसे फंगदबगिदी खरा नुंगाइते अदुबु उबा फंगदबा याय हाइबसिदी सिंगनादुना अदुम मराकपनेबा गंताई को कोइगे आईबी ना कैबुल लमजाव यौरकांदा नुंगाइ खिद्रिबदु करी मरमगिनो हारगदी सा उसे गंताई को सा उसे उबा फंगदबगिने ना खुंगदोनि को गंतारबा अदुबो आईबीना कोइगे हानदगी हौनने अदुम सिंगनादुना लाखिबा वाफमदो करिनो हाइबा तारगदी कैबुल लमजाव सेदने सा उसे उबा फंगदबा यायना दुम हाइदना सिंगनादुना लाखिबदो मदुबुनियना खुंगदोइबा यारेको नौना साबा पोथा संगदगी यंगथखिबदा माइल ताराना कोनबा पाकलबा फुमदीगी लमजाव अमा संदोक्से मरक्ता फांदोलबा तौ नत्रगा सिंनांग खरा तुमपक पैबदो आइदी संगाई मयाम सजिक चारिबोय निंगनुरे आइबना करीबु उरुबदा संगाई मयाम सजिक चारिबोय निंगनुबगेना हंगपा तारगदी मसी खुंगदोइबा फांदोलबा मुनताजको फांदोलबा तौ नत्रगा सिंनांग खरा तुमपक पैबदो उबदा आइबीना संगाई मयाम सजिक चारिबोय निंगलुयना खुंगदोइबा यारेको मफम अदुगी रेंजर अमदी फॉरेस्ट डिपार्टमेंट की मियोइदा हंगलुबदा खंगबदी संगाईगी हौजिक लैरंगदबा मसिंग असी चामदगी हेनबा याय रेंजर हारगदी खोइगी फॉरेस्ट डिपार्टमेंट की मकोनिको अदुम फॉरेस्ट रेंजर हाइबदुनिको गंताब्रा फॉरेस्ट रेंजर हाइबदो अदुबुनिको खोइगी फॉरेस्ट रेंजर अमदी फॉरेस्ट डिपार्टमेंट की मियोइदा हंगलुबदा खंगबदी संगाईगी हौजिक लैरंगदबा मसिंग असी चामदगी हेनबा याय सिनेबा गंतारेको आइबीना कनादा हंगलुबदा संगाईगी मसिंगजे कयामुक लैरंबा याय अना खंगिगेन हाइबा तारगदी फॉरेस्ट रेंजर अमदी डिपार्टमेंट की मियोइदा हंगलुबदा संगाई मसिंगजे चाममुक हेना लैरंबा याय अना खंगेन हाइगदोनिको अदुबु यंगजे नहा ओइरिबा ऑफिसर अमना अइंगोंदा यंगलकपा मियंग अदुना ताकपदी थाजदे आइना हंगी कैदोंगै उबा फंगने अदुबु ngसाइगी रेंजर अमदी खोइगी फॉरेस्ट डिपार्टमेंट की मियोजिना संगाईगी मसिंगजे चाम हेना लैरंबा याय हाइबस्दैदा कानागी मियंगदगी आइबीना थाजखिदबगे हाइरगदी नहा ओइरिबा ऑफिसर अमना आइबीदा यंगलपा मियंगदो मदुदगी थाजखिदबनियाना खुंगदोइबा गंतारेको अदगी लोइना आइबीना खोइगी संगाईजे करंबा थादा लाक्लगदी उबा फंगनीना हंगेको मसिगी पाखुमोइना नाकेन थादा लाक्लगदी संगाई उबा फंगनी हाइना खुमेना खुंगदोइबा गंताइको करंबा थादा और करी थादा लाक्लगदी और येंगलगदी संगाई उबा फंगनीना खुंबा तारगदी नाकेन था को पाखुमदा नाकेन थाना खुंगदोइबा फै नाकेन थादा हलखिगे आइना खुमी हेना खंगनबा होनखि EPG ना इबा मागी वाखलदा लाइफ ऑफ इंडिया हाइबा लाइरिकदा असुमना इरी
amuka hana haige phai nakian thada halakhige aina khumi hiana khangna ba khona khie EPG na iba magi wakhalda Life of India haiba larikta asumna iri karino habde angase there are 3 subspecies of this deer, this one in Manipur, another one in Burma, said to be rarer each year, and the third one in Thailand. The other parts of southern East Asia reported to be very nearly extinct. We in India are responsible for survival of the first mentioned, which the Manipuri call Sangai, or the animal that looks at you. Ana haribasneko masina kanana koigi Pina iba ko magi wakhalda Life of India haiba larik to madeda sangai gi maramda iramba dubune ko masida state hairija makha distum yaure ko yengsi ko saji gi thaktagi khara hanthaba kanglup ahum lai Manipur da phangliba asima sahi khudingi masing hantharakliba Burma da phangliba atopa ama amasung mutka dauraba ahum buna Thailand amasung Kha Nongpo Asia da phangliba adu ahanbada paliba Manipuri singna sangai natraga nangonda yenglakliba sa masigi hingnabagi dai Bharata laiba aikhoina pugadabani sine gyan tare ko English da piriba jige wahan doni ko do next makhada mu yangje amuk hanna nungsa thiyale karigumba prithibi dagi mutkrabadi kamdawni masidi Manipur da nate prithibi pumbagi tanglaba lani masibu ngak sianbadi Bharat ki da nate prithibi pumbagi mathau waigane gantare ko karigi da makta ai bida amu hana nungsa thiyali bano na haiba taragadi sikhunga doini ko karigumba prithibi dagi sangai jamut khragadi kamdawni ko masidi Manipur da nate prithibi punamaki pumbagi tanglabalalni masibu ngak sianbadi Bharat ki da nate prithibi apunbagi mathau waiganayaba yare ko next na adubu khara nungsa handole tari kendra dagi ko Ranjit Singha kauba machin chatpa mioi ama lakhi kaibul lamjaugi maramda mana akanba report piri kwanungda World Wildlife Fundagi shell thaidarapagi wafam nainari Sumba Vaishno Pangthopa Vaishno Ranjit Singhana magi report da asi phauba hairi karigumba Loktak project na sanctuary asida akaiba piba tarbadi Loktak project tokpa tabane sabas hainai kariyamnaduna lamgi sanna masi sangi haibaduni adubu karigumba lamgi san marakta masi sangbasu mathiangnai amuka hana haige ko
अदुबु खरा नुसा होंदोक्लै तारी को तारी केंद्रदगी रंजीत सिंह कौबा मचिन चटपा मियोय अमा लाखी कैबुल लमजाउगी मरमदा माना अकनबा रिपोर्ट पीरी कोनुंगदा कनाना कैबुल लमजाउगी मरमदा कोनुंगदा रिपोर्ट पीरबगे हाइबा तारगदी रंजीत सिंह ना हाइगदैबा ज्ञान तारेको अदगी अमुक्सो हौजी अयिबिना कैबुल लमजाउदा लेरिबा सांगाइगी मरमदना मानने नुसा थिरुबदो अमुक खरा कमाय तोदना नुसा थिरुबदो खरा फरकियन हाइबा तारगदी रंजीत सिंहगी वाफमदो मदु ताबदगिने ना मुखुंगदोइनिको ज्ञान तारेको वर्ल्ड वाइल्ड लाइफ फंडगी सेल थाइदरपगी वाफम नैनरियबा कदाइको कैबुल लमजाउदा लेरिबा सांगाइजे मसी कानबगी दमक्ता रंजीत करी हाइखिबगे हाइबा तारगदी खोइगे करीदगी वर्ल्ड वाइल्ड लाइफ फंडगी सेल थाइदरपगी मरमदा नैनखी अना हाइगदोइनेको सुंबा वैष्णु पांथोप वैष्णु रंजीत सिंहना मागी रिपोर्ट असी फाउबा हाइरी करीगुंबा लोकताक प्रोजेक्टना सेंक्चुआरी असीदा अकाइबा पीबा तारबदी लोकताक प्रोजेक्ट तोपा ताबने कोई लोकताक प्रोजेक्ट सागने ना तौबजे सागने तौबजदैदा खोइगी कैबुल लमजाउदैदा अकाइबा पीबा तारगदी तोकनेजे कनादगी फंगी अयिबिना हाइबा तारगसी दुम रंजीतगी न खुंगदोइनिको रंजीत सिंहदगी ना गेंदाइको अदगी अमुक्सु करी मरंगी दमक्ता खोइगे लोकताक प्रोजेक्ट साबजे जिना कैबुल लमजाउदैदा अकाइबा पीबा तारगदी तोकनी हाइजे कै मरंगिनो हाइबा तारगदी सांगाइ काननबगी दमक्ताने नाउ हाइदोइनिको सिजो गेंदाइको शाबाश हाइनै कार्यमदुना लमगी सन्ना मसी सांगी हाइबदुनी अदुबु करीगुंबा लमगी सन मरक्ता मसी सांबसु मथियंग नयबा को लमगी सन्ना मसी सांबा हाइबदी कैगुंबा थबा अमा तौमा तमजैदा इनाक्ता लैरिबा को आइगी युमदा लैरिबा पोतो मदुना कैसु लैतना लौरगा खोइगी अतोपा मीगी लमदगी पुसलपा मीगी युमदा लैरिबा पोतो मदुना हेना लूना वांगना फना खनबगी वारिदुबनेको ओके नेक्स्ट पेज नंबर 42 सा अमता लमजाउ मनुंगदा उबा फंगलक्ते अमुक हलक्पा ताबनी नाकेन थादा लाइबक फरबदी उबसु याय माइल तराना कोनबा सांगाई सामना साताबा मफमदा अमत्ता वैरबसु उफम थोपने अदुनदी इलाई लैत्रबा जाला फॉरेस्टर नहादुना अइंगोंदा येंगलक्पा मियंगदु निंगसिंगलाई मादी सिंगनबनी सोइदना सिंगनबनी अदुबु नहानिना कनाना मवा लौबिनी सेंक्चुआरी ngaक्लिबा मी तारु खक्तनी रेंजर अदुगा मसिंगदी यामद्रबने अदुबु मसिमदी पुनिंगदा फाउखी मखोइसे सुन्नगी सरकारगी मसियंग साबा मियोय नते मखोइना सासिंगबुसु नुंसी मखोइना अइखोइ उबदा हराउबा ngaingamdana पाव तामनिंगबा उबदा आइगी पुनिंगदा पानखी खनखी इतत्ततना थवाई याउबा अयंगबसिंग खरा तोइना लाक्लबदी मखोइदा अमुक हाइनिंगबा पोकनी हाइना अमुका पारके मुना ताजको सा अमता लमजाउ मनुंगदा उबा फंगलक्ते खोइगे अयिबिना
ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯇꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯥ ꯎꯕ ꯐꯪꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯎꯈꯨꯝꯗ ꯁꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯛꯇꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯅꯥꯀꯦꯟ ꯊꯥꯗ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯎꯕꯁꯨ ꯌꯥꯏ ꯃꯥꯏꯜ 10ꯅ ꯀꯣꯟꯕ ꯁꯉꯥꯏ ꯆꯥꯃꯅ ꯆꯥꯛꯇꯥꯕ ꯃꯐꯝꯗ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯎꯐꯝ ꯊꯣꯛꯄꯅꯤ ꯑꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯎ ꯃꯅꯨꯡꯁꯤꯗ ꯁꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯈꯟꯈꯤꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯈꯤꯗꯣꯏꯅꯤꯀꯣ ꯃꯥꯏꯜ 10ꯅ ꯀꯣꯟꯕ ꯁꯉꯥꯏ ꯆꯥꯃꯅ ꯆꯥꯛꯇꯥꯕ ꯃꯐꯝꯗ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯎꯐꯝ ꯊꯣꯛꯄꯅꯦꯅ ꯃꯥꯅ ꯈꯟꯈꯤꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯗꯤ ꯏꯂꯩ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯐꯣꯔꯦꯁꯇꯔ ꯅꯍꯥꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯗꯤ ꯆꯤꯡꯅꯕꯅꯤ ꯁꯣꯏꯗꯅ ꯆꯤꯡꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯂꯝꯖꯥꯎ ꯃꯅꯨꯡꯁꯤꯗꯩꯗ ꯁꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯁꯦ ꯃꯁꯤꯗꯩꯗ ꯑꯏꯕꯤꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯐꯣꯔꯦꯁꯇꯔ ꯅꯍꯥꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯣꯔꯦꯁꯇꯔ ꯅꯍꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯦꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯅꯍꯥꯅꯤꯅ ꯀꯅꯥꯅ ꯃꯋꯥ ꯂꯧꯕꯤꯒꯅꯤ ꯃꯋꯥ ꯂꯧꯕꯤꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯁꯃꯥꯖꯇꯩꯗꯗꯤ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯁꯤꯃꯛꯇꯕꯨ ꯄꯥꯛ ꯂꯧꯗꯦꯗꯅꯀꯣ ꯍꯦ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯉꯥꯡꯅ ꯇꯧꯕ ꯊꯕꯛꯄꯨꯅ ꯅꯠꯇ꯭ꯔꯥ ꯑꯍꯟꯅ ꯉꯥꯡꯕ ꯋꯥꯁꯤꯡꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯂꯦꯕ ꯍꯥꯏꯕꯗꯤ ꯑꯍꯟꯅ ꯄꯥꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅ ꯉꯥꯡꯕ ꯑꯉꯥꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯉꯥꯡꯕ ꯑꯉꯥꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯑꯍꯟꯅ ꯁꯤꯡꯊꯥꯕꯤꯗꯦ ꯂꯧꯕꯤꯗꯦꯕ ꯑꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯦꯡꯆꯨꯋꯥꯔꯤ ꯉꯥꯛꯂꯤꯕ ꯃꯤ 6 ꯈꯛꯇꯅꯤ ꯔꯦꯟꯖꯔ ꯑꯗꯨꯒ ꯃꯁꯤꯡꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯑꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯇꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯍꯧꯖꯤꯛꯄꯨꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯣꯟꯊꯣꯛꯑꯦꯀꯣ ꯃꯇꯝꯗꯨꯗ ꯁꯦꯡꯆꯨꯋꯥꯔꯤ ꯑꯣꯏꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤꯀꯣ ꯑꯏꯕꯤꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯇꯝꯗꯨꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯥꯛ ꯁꯦꯜꯂꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ 6ꯅ ꯉꯥꯛ ꯁꯦꯜꯂꯝꯃꯦꯅ ꯍꯥꯏꯒꯗꯣꯏꯕ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤ ꯃꯈꯣꯏꯁꯦ ꯆꯨꯝꯅꯒꯤ ꯁꯔꯀꯥꯔꯒꯤ ꯃꯆꯦꯡ ꯆꯥꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯥꯁꯤꯡꯕꯨ ꯅꯨꯡꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯕ ꯉꯥꯏꯉꯝꯗꯅ ꯄꯥꯎ ꯇꯝꯅꯤꯡꯕ ꯎꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯟꯈꯤ ꯈꯟꯈꯤ ꯏꯇꯠ ꯇꯠꯇꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯌꯦꯡꯕꯁꯤꯡ ꯈꯔ ꯇꯣꯏꯅ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯗ ꯑꯃꯨꯛꯀ ꯍꯩꯅꯤꯡꯕ ꯄꯣꯛꯀꯅꯤꯅ ꯐꯥꯎꯈꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯦꯛꯁ ꯑꯩꯈꯣꯏꯅ ꯔꯦꯟꯖꯔꯒꯤ ꯀ꯭ꯋꯥꯇꯔ ꯄꯥꯡꯅ ꯆꯤꯡꯊꯛꯇꯒꯤ ꯈꯣꯡꯅ ꯀꯨꯝꯊꯔꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯦꯝꯅ ꯆꯠꯄꯗꯨ ꯁꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯈꯤ ꯑꯩꯅ ꯌꯥꯝꯃꯟꯗꯗꯨꯅ ꯈꯣꯡꯅ ꯂꯥꯛꯏ ꯀꯥꯔꯅ ꯐꯥꯒꯤ ꯃꯥꯅ ꯇꯨꯡꯗ ꯏꯜꯂꯛꯏ ꯔꯦꯟꯖꯔ ꯏꯃꯣ ꯁꯔꯃꯒꯤ ꯌꯨꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯐꯝꯗ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯌꯨꯀꯤꯂꯤꯞꯇꯁ ꯄꯥꯝꯕꯤ 10ꯃꯨꯛꯅ ꯇꯔꯨ ꯍꯧꯔꯤ ꯑꯗꯨꯝ ꯏꯪꯂꯦ ꯎꯔꯨꯡ ꯄꯨꯔꯦꯟꯁꯦ ꯄꯪꯂꯩ ꯂꯩꯕ ꯅꯠꯇꯦ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯈꯔ ꯁꯥꯡꯉꯦꯀꯣ ꯑꯩꯈꯣꯏꯅ ꯔꯦꯟꯖꯔꯒꯤ ꯀ꯭ꯋꯥꯇꯔ ꯄꯥꯡꯅ ꯆꯤꯡꯊꯛꯇꯒꯤ ꯈꯣꯡꯅ ꯀꯨꯝꯊꯔꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯦꯝꯅ ꯆꯠꯄꯗꯨ ꯁꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯈꯤ
ꯑꯩꯅ ꯌꯥꯝꯃꯟꯗꯗꯨꯅ ꯈꯣꯡꯅ ꯂꯥꯛꯏ ꯀꯥꯔꯅ ꯐꯥꯒꯤ ꯃꯥꯅ ꯇꯨꯡꯗ ꯏꯜꯂꯛꯏ ꯔꯦꯟꯖꯔ ꯏꯃꯣ ꯁꯔꯃꯒꯤ ꯌꯨꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯐꯝꯗ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯌꯨꯀꯤꯂꯤꯞꯇꯁ ꯄꯥꯝꯕꯤ 10ꯃꯨꯛꯅ ꯇꯔꯨ ꯇꯔꯨ ꯍꯧꯔꯤ ꯑꯗꯨꯝ ꯈꯪꯂꯦ ꯎꯔꯨꯡ ꯄꯔꯦꯡ ꯁꯦ ꯄꯪꯂꯩ ꯂꯩꯕ ꯅꯠꯇꯦ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯔꯦꯟꯖꯔꯒꯤ ꯀ꯭ꯋꯥꯇꯔꯁ ꯄꯥꯡꯅ ꯆꯤꯡꯊꯛꯇꯒꯤ ꯈꯣꯡꯅ ꯀꯨꯝꯊꯔꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯦꯝꯅ ꯆꯠꯄꯗꯨ ꯁꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯈꯤ ꯑꯩꯅ ꯌꯥꯝꯃꯟꯗꯗꯨꯅ ꯈꯣꯡꯅ ꯂꯥꯛꯏ ꯀꯥꯔꯅ ꯐꯥꯒꯤ ꯃꯥꯅ ꯇꯨꯡꯗ ꯏꯜꯂꯛꯏ ꯀꯩꯅꯣꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯉꯥꯛꯑꯝꯃꯤꯕ ꯔꯦꯟꯖꯔꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯑꯗꯤ ꯏꯃꯣ ꯁꯔꯃꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯏꯃꯣ ꯁꯔꯃꯒꯤ ꯌꯨꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯐꯝꯗ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯌꯨꯀꯤꯂꯤꯞꯇꯁ ꯄꯥꯝꯕꯤ 10ꯃꯨꯛꯅ ꯇꯔꯨ ꯇꯔꯨ ꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯖꯔ ꯏꯃꯣꯒꯤ ꯌꯨꯝꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯣꯏꯅꯅ ꯔꯦꯟꯖꯔ ꯏꯃꯣꯒꯤ ꯀꯣꯟꯊꯣꯛ ꯍꯦꯛ ꯆꯪꯐꯝꯗ ꯀꯔꯤ ꯍꯧꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯀꯤꯂꯤꯞꯇꯁ ꯄꯥꯝꯕꯤ 10ꯃꯨꯛ ꯇꯔꯨ ꯇꯔꯨꯅ ꯍꯧꯔꯤꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯝ ꯎꯔꯨꯡ ꯄꯨꯔꯦꯟꯁꯦ ꯄꯪꯂꯩ ꯂꯩꯕ ꯅꯠꯇꯦ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯔꯦꯟꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯀꯔꯤꯅ ꯆꯪꯈꯤꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯡꯅ ꯆꯪꯉꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯦꯟꯖꯔ ꯏꯃꯣꯒꯤ ꯏꯃꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯅ ꯍꯪꯉꯒꯅ ꯇꯔꯨ ꯇꯅꯥꯜꯂꯤ ꯂꯣꯏꯅꯅ ꯔꯦꯟꯖꯔ ꯏꯃꯣꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯕꯗ ꯀꯔꯤ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯌꯨꯀꯤꯂꯤꯞꯇꯁ ꯄꯥꯝꯕꯤ 10ꯃꯨꯛ ꯇꯔꯨ ꯇꯔꯨꯅ ꯍꯧꯕ ꯊꯦꯡꯅꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯎꯔꯨꯡ ꯄꯔꯦꯡ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯌꯨꯀꯤꯂꯤꯞꯇꯁꯇꯨꯕꯨꯅꯤꯀꯣ ꯃꯗꯨ ꯇꯔꯨ ꯇꯔꯨꯅ ꯐꯝꯕꯗꯣ ꯑꯗꯨ ꯎꯏꯌꯦꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯣꯀꯦ ꯊꯦꯡꯛꯁ